ꯇꯨ ꯂꯤꯟ ꯑꯃ ꯆꯪꯉ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯦꯡꯀꯤꯁꯤꯗꯅꯦ ꯇꯨ ꯂꯤꯟ ꯑꯃ ꯆꯪꯉ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯕꯣ ꯊꯣꯡꯉꯦ ꯊꯣꯛꯑꯕ ꯃꯔꯨꯝ ꯇꯥꯔꯦꯕ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯤꯟ ꯑꯃ ꯆꯪꯉ ꯃꯌꯥꯝ ꯅꯍꯥꯟ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒꯅꯦ ꯏꯁꯤꯡ ꯍꯥꯞꯄꯦꯕ ꯏꯁꯤꯡ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯗꯩꯗꯤꯅꯦ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯃꯇꯝꯗꯅꯦ ꯃꯈꯨꯝꯁꯦꯅꯦ ꯍꯥꯡꯗꯣꯛꯑꯒ ꯉꯥꯏꯍꯥꯛ ꯊꯅꯝꯃꯕ ꯑꯗꯨꯒꯤ ꯂꯤꯟꯁꯦ ꯑꯃ ꯂꯤꯟꯅꯦ ꯂꯤꯜꯂꯕꯣꯞꯅꯦꯕꯀꯣ ꯂꯤꯟ ꯃꯆꯥꯁꯦ ꯆꯪꯅ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯣꯊꯣꯛꯄꯁꯨ ꯌꯥꯗꯦꯕ ꯀꯣꯠꯄ ꯌꯥꯗꯦ ꯏꯆꯥꯅꯤꯄꯥꯅ ꯃꯥ ꯅꯤꯟꯖꯥ ꯇꯦꯛꯅꯤꯛ ꯑꯃ ꯁꯦꯝꯃꯤ ꯏꯆꯥꯅꯤꯄꯥꯅ ꯃꯥ ꯁꯤꯁꯦ ꯂꯧꯊꯣꯛꯅꯕ ꯁꯦꯝꯃꯤꯅꯦ ꯑꯩ ꯁꯣꯝꯗꯅ ꯃꯤ ꯃꯈꯣꯟ ꯇꯥꯕꯗ ꯂꯤꯟꯁꯦ ꯁꯨꯝ ꯐꯨꯠ ꯂꯥꯎꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯅꯤ ꯃꯣꯏꯁꯨ ꯀꯤꯔꯤꯃꯤꯅꯀꯣ ꯑꯩꯈꯣꯏꯅꯁꯨ ꯀꯤꯕ ꯃꯣꯏꯅꯁꯨ ꯀꯤꯕ ꯃꯥ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯃꯥ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯂꯩꯔꯕꯅꯤꯕ ꯏꯁꯤꯡ ꯂꯩꯅꯤ ꯃꯨꯅꯨ ꯏꯁꯤꯡꯁꯦꯅꯦ ꯇꯦꯡꯀꯤꯁꯦ ꯄꯨꯔꯥ ꯏꯁꯤꯡ ꯊꯟꯗ꯭ꯔꯤꯐꯥꯎꯗꯤ ꯃꯥ ꯊꯣꯔꯛꯄ ꯉꯝꯃꯣꯏꯕꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯊꯜꯂꯗꯤ ꯃꯥꯁꯦ ꯀꯥꯈꯠꯂꯒ ꯊꯣꯔꯛꯄ ꯉꯝꯖꯒꯗꯕ ꯅꯩꯔꯅꯤ ꯀꯥꯟꯅꯔꯣꯏꯕ ꯊꯝꯃꯣꯁꯦ ꯌꯥꯗꯦ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ 이승 너희 나이라네. ꯅꯪ ꯀꯥꯞꯊꯠꯂꯧꯔꯥ? ꯗꯤ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟ ꯈꯔꯅꯤꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯥꯕꯅ एकदम ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯂꯩꯕꯒ ꯉꯝꯗꯦ ꯏꯃꯨꯡꯗ ꯉꯁꯤꯗꯤ ꯅꯣꯡꯒ ꯆꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯉꯁꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯨꯝ ꯕ꯭ꯂꯣꯒꯁꯦ ꯑꯩ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯍꯧꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯈꯔ ꯇꯒꯠ ꯇꯦꯛꯅ ꯂꯩꯔꯦ ꯃꯥꯏ ꯂꯩꯔꯦ ꯌꯦꯡꯉꯨ ꯇꯨ ꯂꯩꯀ꯭ꯔꯛ ꯆꯠꯂꯤꯁꯦ ꯎꯔꯕ ꯅꯨꯡꯁꯥ ꯁꯥꯈꯤꯕꯒꯤ ꯖꯦꯅꯝꯒꯁꯦ ꯖꯦꯅꯝ ꯈꯔ ꯂꯦꯟꯒꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯀꯔꯤ ꯆꯥꯔꯒ ꯍꯥꯎꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟ ꯂꯩꯔꯦ ꯁꯤꯒꯤ ꯈꯔ ꯁꯤꯒꯤ ꯅꯍꯥꯟꯗꯩ ꯂꯦꯟꯗꯕꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯈꯔ ꯂꯦꯟꯊꯣꯛꯑꯒꯦ ꯁꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯐꯖꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯟꯗꯣꯡꯁꯦ ꯆꯥꯎꯗ꯭ꯔꯥ ꯁꯤꯒꯤ ꯄꯥꯟꯗꯣꯡꯁꯦ ꯑꯃꯅ ꯁꯨꯝ ꯆꯔꯥ ꯑꯃꯗꯤ ꯁꯨꯝ ꯑꯣꯏꯕ ꯌꯥꯏꯑꯕ ꯁꯤꯁꯦ ꯂꯦꯟꯊꯣꯛꯑꯒꯦ ꯁꯤ ꯀꯨꯏꯔꯦꯕ ꯂꯦꯟꯗꯕ ꯊꯥꯕꯗꯩ ꯂꯦꯟꯗ꯭ꯔꯦꯕ ꯑꯩꯅꯅꯦ ꯌꯥꯝ ꯁꯤꯈꯛ ꯂꯦꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯥꯏꯕꯣꯝ ꯂꯦꯟꯊꯣꯛꯑꯦ ꯆꯂꯣ ꯀꯣꯏꯔꯨꯔꯣ ꯆꯪꯉꯥ ꯂꯥꯛꯑꯣꯌꯦ ꯒꯦꯁ ꯂꯥꯛ ꯈꯪꯗꯦ ꯄꯄꯥ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯆꯂꯣ ꯃꯌꯥꯝ ꯁꯤꯁꯨ ꯁꯨꯝ ꯂꯦꯟꯊꯣꯛꯄ ꯌꯥꯔꯅꯤ ꯃꯄꯨꯡ ꯐꯥꯔꯦ ꯐꯖꯅ ꯁꯤꯒꯤ ꯖꯦꯅꯝꯁꯤꯁꯨ ꯑꯗꯨꯝ ꯃꯊꯪꯗ ꯂꯦꯜꯂꯒꯦ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯧ ꯂꯩꯁꯦ ꯌꯦꯡꯉꯨ ꯁ꯭ꯀꯨꯜ ꯕꯟ ꯑꯣꯏꯕꯒꯤ ꯀꯥꯞꯁꯟꯒꯦ ꯀꯛꯑꯣꯏꯌꯦꯕ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯈꯦꯆ꯭ꯔꯤ ꯆꯥꯒꯦꯅ ꯇꯧꯏꯅꯦꯕꯀꯣ ꯅꯣꯡ ꯆꯨꯕꯁꯤꯒꯗꯤ ꯈꯦꯆ꯭ꯔꯤꯁꯦ ꯁꯨꯝ ꯆꯥꯅꯤꯡꯉꯕ ꯍꯛꯇꯥꯗ ꯑꯗꯨꯅ ꯑꯩꯅ ꯈꯦꯆ꯭ꯔꯤ ꯆꯥꯒꯦꯅ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯊꯤꯔꯨꯔꯦ ꯖꯦꯅꯝ ꯈꯔ ꯂꯦꯜꯂꯛꯑꯦ ꯑꯗꯩꯗꯤ ꯇꯣꯅꯤꯡꯀꯣꯛꯁꯦ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯦ ꯇꯣꯅꯤꯡꯀꯣꯛꯁꯦ ꯌꯥꯝ ꯆꯣꯡꯗꯦꯕꯀꯣ ꯇꯣꯅꯤꯡꯀꯣꯛꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤꯡ ꯃꯅꯥ ꯈꯔ ꯂꯩꯔꯦ ꯐꯛꯄꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯑꯩ ꯌꯨꯝꯗ ꯑꯩꯅ ꯊꯥꯖꯕ ꯅꯠꯇꯅꯦꯕꯀꯣ ꯑꯗꯣ ꯈꯦꯆ꯭ꯔꯤꯒ ꯁꯤꯡꯖꯨꯒꯁꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯄꯥꯝꯖꯩ ꯈꯦꯆ꯭ꯔꯤꯒ ꯁꯤꯡꯖꯨꯒꯁꯦ ꯉꯧꯊꯣꯡꯗꯨꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯅꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯉꯁꯤꯒꯤ ꯋꯦꯗꯔ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯁꯤꯡꯖꯨꯒꯤ ꯑꯣꯏꯔꯦ ꯁꯤꯡꯖꯨꯒꯤꯁꯤꯅ ꯀꯣꯕꯤꯒ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯊꯝꯕꯧ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯊꯝꯕꯧꯁꯤꯒ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯁꯨꯒꯦ ꯇꯣꯅꯤꯡꯀꯣꯛ ꯈꯛꯇꯪꯒ ꯍꯥꯞꯀꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯁꯧꯒꯠꯂꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯅꯦ ꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯁꯤꯡ ꯃꯅꯥ ꯈꯔ ꯍꯥꯞꯄꯦ ꯁꯤꯡ ꯃꯅꯥꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯁꯤꯡꯖꯨꯒꯤ ꯈꯛꯇꯪ ꯑꯃꯃꯨꯛ ꯊꯝꯃꯨꯔꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯃꯌꯥꯝ ꯃꯆꯜ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯅꯝꯃꯒ ꯍꯥꯎꯋꯦꯕꯀꯣ ꯈꯦꯆ꯭ꯔꯤꯁꯤꯗꯤ ꯑꯗꯣ ꯈꯦꯆ꯭ꯔꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯔꯣꯏꯁꯤꯗꯤ ꯐꯛꯄꯥꯏ ꯑꯣꯏꯗꯣꯏꯅꯤ ꯐꯛꯄꯥꯏꯁꯤꯅꯅꯤ ꯍꯣꯔꯦꯟ ꯃꯅꯝ ꯅꯨꯡꯁꯤꯗꯣꯏꯁꯦ
ꯆꯅꯝ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃ ꯌꯨꯝ ꯈꯨꯕꯥꯝꯁꯦ ꯑꯃ ꯍꯥꯞꯄꯦ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯁꯣꯛ ꯇꯧꯁꯜꯂꯒ ꯁꯨꯝ ꯀꯥꯝꯁꯜꯂꯅꯦꯕ ꯁꯨꯝ ꯑꯩꯗꯤ ꯀꯥꯝꯕꯁꯤꯒꯅꯦ ꯀꯥꯝꯗ꯭ꯔꯤꯉꯩꯁꯤꯒꯅꯦ ꯑꯩ ꯁꯣꯛ ꯇꯧꯁꯜꯂꯒ ꯁꯨꯝ ꯀꯥꯝꯃꯦꯕꯀꯣ ꯁꯤꯡ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡꯁꯤꯁꯨ ꯈꯔ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯕꯅꯤ ꯁꯣꯛ ꯇꯧꯕꯩ ꯑꯃꯨꯛ ꯈꯔ ꯁꯣꯛ ꯇꯧꯕꯗꯁꯨ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯍꯥꯞꯄꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯍꯥꯞꯄꯗ ꯃꯥꯒꯤ ꯃꯅꯝ ꯑꯃ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯒꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯨ ꯁꯨꯕ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯊꯝꯕꯧꯅꯤ ꯊꯝꯕꯧ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯡꯖꯨꯗ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯊꯣꯏꯗꯤꯡ ꯈꯔ ꯍꯥꯞꯄꯦ ꯅꯣꯡꯆꯨꯞ ꯈꯔ ꯍꯥꯞꯄꯦ ꯕꯦꯁꯣꯟ ꯈꯔ ꯉꯧꯔꯒꯁꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒ ꯁꯤꯡꯖꯨꯒ ꯈꯦꯆꯤꯒꯁꯨ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯗꯤ ꯍꯩꯅꯩꯌꯦꯕꯀꯣ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯅꯦ ꯁꯤꯡꯖꯨꯒ ꯈꯦꯆꯤꯒꯁꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯅ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯎꯇꯣꯡꯉꯥꯒꯤ ꯉꯥꯔꯤꯒꯤ ꯆꯠꯅꯤ ꯈꯔ ꯁꯦꯝꯒꯦ ꯇꯧꯏꯅꯤ ꯉꯥꯔꯤꯒꯤ ꯆꯠꯅꯤꯁꯤꯁꯨ ꯑꯩ ꯁꯤꯡꯖꯨ ꯀꯩꯅꯣ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯈꯦꯆꯤ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯆꯠꯅꯤꯁꯦ ꯇꯧꯔꯒ ꯆꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯧꯔꯒ ꯑꯗꯩꯗꯤ ꯉꯥꯔꯤ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅꯁꯨ ꯉꯧꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯔꯦꯗꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯆꯥꯕꯒꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯈꯛꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ